Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ba ipaw patok na kasunchari. Ngasi Megi tarik taraga mari Thursday numit ki maruay ba pausing update pizari ahanbada law and order mapfon thokle embusta hadaw church leader yauna mioi ahum sire mari sokle naga MLA mapan ZUF UNC Southern Tangkhul Naga Baptist Association hadaw NP Manipur Amuko Pohor Amoba MSF Oirei Leimarol apunba mayra paibi Manipuri nachingba lupsing akanba moongda kandem tarokli Kuki theory singi embusta mioi ama sire mahaki loinabi amasu driver sokle siya na luching duna siya hospital da like nariba singi anaba hangkre NEET UG 2026 ki paper leak oibagi wathok lupa lakh kuntrada paper leramba BJP ki luchingba Dinesh Diwal amasung manaw nupa CBI da sinakre su milten singa operation zone oina sinaba mafumni ECI turendagi sinafangle pau sanduk na pizari ahanbada law and order mafon thokle ambusta hadaw church leader yauna ahum sire marina sokle May ahum 2023 dagi ching amasung tanggi purup ani gi marakta chatharkiba tamthireba lagi warapsin porpangam brinegi charakta chaliba chahi asigi February 9 dagi Ukul district ki litan PS na konba mapum dagi horkiba singi kanglup ani gi marakta thokaningdaba thodok sing thoraktuna Kamjong district fawba yoksilak lingai gi talakta kuki khulai paiba kanglup amana chathaba oigani chingaba ambusta hadaw purup ki church leader yauna mioi ahum sire marina sokle mioi amana nongmai maru amata pandana Sokhautre. Hagdok asing asi ayupung taraga minute kulom tarpada Kangkopi district ki New Kaithel Manbi PS na konba Kotland amasung Kotjin kul ani gi marakta ikui kuina dana semkiba lambi amagi mafamda thokibani hairi hagdok asida nongmai maruna panduna laikhidaba singdi talolung dedegi Thado Baptist Association of India Manipur President Reverend Dr. V Sidhol Association asigi Finance Secretary oiba Kaithel Manbi dagi Red Grand Kaigolen Lobum amasung mafum adudagi association asigi Superintendent Pastor Dr. Pagolen Sidholungni hairi sokliba makoi mari nongmai maru na pandana sokpadagi ngasi nungtil sija hospital yortuna laikanari hagdo asida nongmai maru amata pandana sokhograba association asigi Superintendent Pastor aduri mamingna Reverend Ekai Simte kawi hairi sokhograba Ekai Simte yauna makoi nipan Chusampur da pangthokiba mihum amada saruk yaroka Kangkopi tamna gari ani Bolero NL 07/CC 6863 amasung NL07/CE0283 da tonglaga lakibani makoina thogdok thokpam yoksilakpada khanghauduna apaw makhagi nongmai sing sinaduna ambush tawkibani hairi nongmai kapsilakpadagi gari animakta nongmai maru singna panbada natana gari anigi driver amasung tonglakiba sing dasu panduna siba amasung sokpa yaukibani hairi laikidaba mioi ahumak laikanaba nangana thogdok thokpamda laikidabani thogdok asigi paw tabdagi Kangkok PS ki teamna Assam Rifles kolonina thogdok thokpamda changsinbaga loinina kul animaki khunja singsu thogdok thokpamda laki ahanba oina Assam Rifles ki posta ahanba laing pira matung sija hospital tamna forkibani hairi ngasi numidang fawbadari thogdok asi karamba khulai paiba kangbuna karigidamak chathakibano haiba chap chana khangba ngamdri lengaki maikai dagisu thogdok asigi matangda official oiba wapam amata phongdorakidri thogdok thokpamdadi mafam asibu oliba New Kaithel Manbi PS ki personnel singa AR galoinana thi humbagi thabak chathakrabasu thogdok asida chenaba mioi sing phaba punbagi paw leidri laibak thibadi thogdok asigi paw social media gi platform singda viral orakpadagi mafum kharada singi kanglup purup singi manungdagi amana amagi mioi sing phajin pusinduna thamnabagi thogdok kharasu thorakpagi report fangki hairi thogdok sing asigi manungda konsa khulgi khunja taraga nipan lailon baifai area da phajin thamkhre hairi paw fangki khunja sing asi nupa manga nupi tara humdoini haibaga loinana makoina paikiba masagi mobile phone singsu switch off tawkhre haibagi report fangki hairi lengaki maiki dagiri ngasi numidang Torpo Police Control Room gi cherol amada Kangkopi District ki New Kaithel Manbi PS na konba saibung khul tam na chatpa lambida sakhangdaba nongmai paiba sina gari ani da nongmai kapsilakpadagi micham ahum sire amasung mari na sokle haibadagi en official oiba wapam amata phongdok laitri CM na lusingduna sija hospital da laki nervous singi anaba hangkhe ngasi ayupung taraga minute Kulom tarpada Kangkopi District New Kaithel Manbi Police Station gi jurisdiction manung chaliba Imphal Tamenglong lambi gi Kotland amasung Kojim kul ani gi markta kuki khulai paiba khutpu amana chathrakpa oigani thajanaba ambusta nongmaina paduna sokpadagi sija hospital da pukhlaktuna laika nariba mioi ahumgi anaba chief minister Waikem Chana luchingduna hangkre ngasi nungthil chief minister na deputy chief minister Losi Dikho home minister Govindas Konthaujam MLA khara amadi lengaki official singa loinana laing sang asida chatuna asokpa singi phibam hakthengana hangkibani
soklaba miyoi marigi phibam yengsilliba Chief Minister da paumisingna thawdok asigi matangda hanglubada press release oina thoraklage hairam banatana pakum amata piramphide amaromda khongchat asida yarokiba Deputy Chief Minister Losidi Khoda paumisingna hangba wahangi pakumda maangna hai ngasigi thawdok asi akanba moongda condemn tawi michamda amadi lining mari lainaba miyoi singda chathaba thawdok asi tabada yamna nungaiti amadi aikoi khudingna yapham thokte hauji phawi oina thawdok asigi kana na thohanbano haiba khangba ngamdri thawdok asigi matangda NI da sinagadra haina hangba wahangi pakumdi lainga na kupna khana matungda miyam khangna lautokani hairi makha tarpada NEET UG 2026 ki paper leak oibagi wathok lupa lakh kontra da paper len ba BJP ki luchingba Dinesh Diwal amasung manangpa CBI na sinakre National Testing Agency NTA na sinduna lepa asigi manung amasung mapangda leiba mahiroi lakh ungani thoi henbana saruk yaduna center lesimanga chamri kuntrago nithoida ha asigi ahumda pangthokiba NEET UG 2026 ki examination singi question paper leak oikiba thodoki case ka mari lenana Rajasthan ki Jamhargarh dagi saknarba BJP ki luchingba Dinesh Diwal masung mahaki manangupa Mangilal Diwal CBI da sinakre thawdok asigi mari lenana makoi ani ahanbada Rajasthan Police ki Special Operation Group SOG na faduna makoi gi custody da thamkibani wathok asi chawthokpadagi case asi Central Bureau of Investigation da usinabadagi makoi ani bu Rajasthan Police na agency asida sinakibani hairi kuki theory singi ambush ta amasire maki loinabi amasung driver sokle hairi ngasi ayupung taraga minute kundrom tarpada new kaithel manbi PS ki manung chanba hotline amasung Kojimkul ani gi marta kuki theory singi khutpu amani singnaba singna ambush ta thakuna thato furuki lining number lanaba mioi ahum laikida amasung atopa marina sokhan ki ba thodok thokibadagi singi furup ani gi marta horen masa paikhatnaduna mi paiba pokna ringai gi charakta kuki theory singni singnaba singna ngasi numidang wairam pung 3 minute kunrom tarpada none district ki khapum PS na konba nungsai amasung jogjangtek ani gi marta nongmai kapsinduna ambush torpada micham amasire mahaki loinabi amasung driver na sotuna laikana kre laikidaba micham adugi maming Wilson Thanga tahi yangkai gani thoi apokpa laikidaba di waikan kawi dolan chiru dagini thawdok asida soklabi mahaki loinabi gi mingna hoirei thai thanga tahi nipuga nipan kawi aduga driver gi mamingna Olive Chatung tahi nifuga ni thoi apokpa rangdeching Chatung kawi mahaksu dolan chiru dagini hairi makha tarakpada su milten singna operation John oina sinaba mafamni TCI ngasi ayu kangkubi district ki new kaithil manbi PS na konba mafam amada ambush tawtuna thadau furuki charge lusingba ahum hakiba amasung atopa mari buna sokhan kibagi thogobu thadau community international akanba moongda yaingdaba phongdol pagalunena thawdok adu charge lusingba sing asina so sampade kangkubi tamna halakpada kuki su milten singna operation John oina sinarpa baitum amasung jangofai kul ani gi markta thokibani haina phongdorkli laikidaba Reverend V Silholung asi thadau Baptist ki Association India ki President oibagi mathakta Manipur Baptist Association ki team anirak General Secretary Perkrabani hari Manipur ngasi phawda thengkhang ahumlakta thokiba furup masel gi lalgi thawdok furup ki miyosing hanjin victim oirliba oirakli hainasu phongdokli video si pawda so khilang kiba wasung apigani channel si bong sibidina share amadi subscribe ko bibi damo hainai tanthar ko phongdoksari amadi makha tarman bi se bata demo ojeri